Haojik phangma maruiba pawm oina India gi Red Fort manakta power leiraba car bomb ama pokhaibada Miyoi mari sikre hairi kunga mari na aso open nangre hairi hairiba thakdo singa ki mamang na thokibani hairiba mafam asi New Delhi High Alert Laothokhre hairi BJP gi National General Secretary ama lakpa haibisi asamba khongchati oiroi biren BJP na mapung oiba thaudang lawduna kumalampak ta hanglakpa relief camp ngasi official oina thopsingkhre Relief camp asida ngasi phawbada angang saniga ama asu engam yaudana pokhi numinni humni gi khongsata BJP gi National General Secretary amana state asida lakpa haibisi asamba khongsat amati oiroi haina hanagi Chief Minister Nongthamam Berena phungdokhi BJP Manipur Pradesh na mapung oiba thaudang lawduna ngasi kumalampak ta leiba youth hostel da hangba relief camp da leiba internally displaced person IDP amagi nauna phangjaba masagi Susti Puja Thoram Saruk Yaba Laki Bahana Chief Minister Nongthamam Berenda, Paumishing the Hambo Wangi Pakum the Mataki Wapam Sipunto Kibini. Isterasi the BJP ki National General Secretary Organization BL Santos Numit Kranigi Kongsata, Lakado Rivasi, Popular Government of CM Navaga Madi Lenab Oigadra Hainhangba, Wahangi Pakum the N Berenhai, Matam Kuirabagi Matunda, Isterasi the Watoklan Tokia Lake Rabamatung BJP ki Northeast in Sars Kalunana, General Secretary in Isterasi the Lakado Rivasina, Ohomba Madi Lakani Havigi, Asatok Sheki. Mana Makataraduna, Manipur Inkumza Lising Aniga Kungo Homdogi me Ahumdigi Horaki Irangadugi Matung, Sahi Adumaki me Kunga Matuidigi Kumalampaki Relief Kemasi BJP Manipur Pradesna, Maru Ebatang Lautunamiam Shivagam Hanglakibani. Ana Ayik Yauna Kem Asita Lakiba, Miron be inmet Puna, Satrukamapani. Ngasi phawbada kem asida angang sani gi ama pokhi masida mama yauna angang amata asu angam yaukidi hairaduna masigidama kem asida hangbada hakthingna thaudang loriba BJP gi members sing amadi nurse yaun angang unakiba hospital singbu thagat pungdokhi loinana ngasi pangthokliba Susti Puja sina relief camp asigi oina aroiba oibaga loinana relief camp asisu ngasidagi official oina close tawre haina hainus hanagi Chief Minister Nongthamam Berena phungdokre Lambi sembi dabigi mayokta Ngashi Ahing Nongyai dagi kaksing da matam kaktaba banth Laothokhre kaksing mayai sabukta hauduna satliba NH 137A lambi asi sembi naba mari leinaba singda haizaruraba matung mari leinaba department gi makedigi ngasi phawbagi manungda semgani haibagi thajaba pirakhrabasu sembi raktabagi kaksing gi tungan ba CSO singi apunba mipama pangtholaba matungda Ngashi Ahing Nongyai dagi hauduna lainga ki loisang sing kaksing kaithel amadi school college sing yauna kaksing da matam kaktaba banth chathaba Laothokhre Haribo wapam asi kaksing kaithela pangthokpa kaksing gi CSO singi mihut sing yauna pangthokpa pawmising unaba amada CSO singi muhut sinduna all kaksing clubs coordinating committee gi secretary mayang lambam mani yai manhai kaksing lamkhai digi horaga wahengbam lekai taba NS 137A lambi asigi saruk am oiriba kaksing lamkhai digi wabagai lamkhai phawgi lambi gi phibam asi matam kya gi mamang digi ka hena phatabana maram oiraga lambi asigi Mapal tangduna hingliba Miyoi kya da sauno kudong thiba kya mayukna duna lakli maram asna miyam gi yaifana lambi asi sempinaba lainga ki mari leinaba singna kya ra khana haizururabasu lainga ki mari leinaba department gi maikaidigi matam tha duna lakibani handaksu nauna amuka haizarubada ngasi mem November 10 phawgi manungda semnaba thajaba piraki dubu ngasi November 10 phawbada lambi asi semba haudabana maram oiraga ngasi kaksingi CSO singi mute sing yauna mipam ama pangthoklaba matung ban tawbigi warep asi lorakpani ban asida ana ayek lining laison ga madi leinaba thawdo wathok essential servicing pharmacy amadi place media gi oinadi komthokani miyam gi yaifanaba CSO singna lorokliba ban tawbigi khongjang asida miyamna su saruk yaminasi Loinana yumthong kudingdagi Miyoi amamam tholaktuna ban asida saruk yaduna sakut minasi hairakli MHA gi advisor AK Mishra gi wapamda KHRC mai hongna sauri Koki Zau gi oiba legislature assembly yawba union territory ama semgadabani haiba koki arm group KNO amasum UPF ki demand bo Ministry of Home Affairs MHA gi Northeast in charge AK Mishra na reject tobo wapam phongtokhibabu Koki Human Rights Council KHRC akan mamong yaning da phongtokladuna AK Mishra gi wapam koki gi right pu ikai khumnadabani haidi KHRC na thadorakpada sirolamada sai lisang sina koki singna isagi hak amadi self
determination ki damak lantheng sa thatuna lakliba koki miyam gi apamba amadi hakpo MHN ikai khumna da yaroi India na ningkha tamdringai mamana koki hills asi Manipur state darbar gi makhada leram dabana union territory ama sem gadabani haiba demand asi asumani koki miyam gi oiba tokhai ba lenga ama sem jana bo hona bada atopa community gi wata gi mathok tadi maram asina KNO UPM na taliba koki singi maram sabati mana silenga na amka hana khanthaduna makhata na constructive oiba dialogue sa thanaba singadabani legislative assembly yawba koki community gi oiba union territory ama semgadabani haiba wafam asi koki singi safety security ama self determination gi damak yam namak tangai phadaba demand amani hainasu KHRC na phongdorakli aikhoi gi not culture manglakpara thaksi khaki satna lonchasu kai tharakani MLA Syam Kumar aikhoi gi yel hoingai digi leijaram laba not culture manglakpa matam aikhoi gi phajaraba thaksi khaksi hauna lonchat singsu kai tharakani maram aduna aikhoi gi culture mangkhidana ba madi kannana bo hona ba aikhoi khudimaki thaudang lei haina andro kendra gi MLA thonawjam Syam Kumar na phungdokhri iramdam gi leijariba not kweba jagoi singbu yokhannabi gi panamda youth the power of silence the hope of tomorrow haiba wakhalona sida andro digi singa kham Radha Piyari na sinurangasi Imphal East ki andro khunau laikai lampak pangthokiba Manipuri cultural jagoi andro gi ahanba mapok kumon ga mari leina andro da lairib school singi marakta mahairoi singi yelhau jagoi sangdam nabigi thoram pangthokri thoram adu da andro kendra gi MLA TS Syam Kumar athoiba mithunglen andro kul gi khulakpa SI Chandra Maitai na thoram mapu aduga andro khunau laikai gi laikai ahal PH Gopal Manipur University of Culture ki Department of Dance ki faculty oiriba Uspat Bismillah Khan Yuba Awardee Urmika Maibam Amadi Maike Dungi Lekai ki lusingma kya so akhanaba mithunglen sing oine saruk yakhi Andro Khulda Ladibi School singi mahiroi singi oiba jagoi sangdamna baduda Kasturba Gandhi Balika Vidyalaya na ahanba Bal Vidyalaya Mandir na anisuba Unified Brothers English School na ahum suba aduga Brighter Public School na mari suba takhi makok mathang takraba school singda mithunglen sing sil gi mana sing yen thoki thoram gi atoiba mithunglen gi warol piradona andro kendra gi MLA TI Syam Kumar hai aikhoi gi not culture si mangkhiba matam dai khoi gi phajaraba thaksi khaksi satna lon sat kya asisu kai tarakani maram masna malem gi laipak kya na sing thadana duna laglaba iramda masigi culture amasum sport asi aikhoi punamang yokhana bokhana minasi ngasisu aikhoi gi nauriba isa kya na lairik laisu tambagi mathakta lamdam asigi culture bu jagoi bu yokhana bokhona ribasi afa bu khongtang amani haiki mana makhatan hai aikhoi gi ipa ipu gi haktagi laijaram laba tuwan yellow jagoi sing mutkhidana ba amadi mangkhidana bokhona ba haibisi aikhoi punamaki thaudangni jagoi hairabasu masi aikhoi gi punsi rol khunai rol gi ba manungda yamna wantuk sieliba mani culture gi oibis aikhoi kudingna yokhana ba hona ba tangai fadi ngasi gi thauramatu bu sin langlibas singbu thagatpa phongdokpa ga loinana school gi mahiroi singnasu asiguma thauram kaya da saruk yana ba hona ga da ban haiki thauram gi sarugam oina tuwan jagoi kanglu kaya na tuwan mau jagoi khamba thoibi jagoi laima jagoi thawgal jagoi na singbu utuna miyam gi pungning singsinki